Enhancement Organization EEO Lamding Sinduna Organization Asigi Playground da Mamang Thagi Tarik Kunipan dagi team tarana group ani THOKNA KHAIDOKTUNA CHATHARAKPA 4th EEO PAONA Memorial 9A Side Open Football Tournament 2025 ki winner football lovers NONGPOK SEKMAI na OIKHRE tournament asigi ngarang sanakiba final match ki tharamda ex minister M Mirabai Debina athoba mithungen khangabo kendra gi ex MLA O Landoni Debina thoramapu sangayumpham ZP gi ex member Hibzur Rahman DMC Thobal gi President L Ngambi Debi Wangjing Lamding Municipal Council Ward number W gi Councillor S Santi Debi Ward number 3 gi Councillor Y Ibopisak Singh EEO Lamding gi Advisor K Syam Singh L Subhasandra Natingba Miyoi Kyana akhanaba mitunglen Singh oina sarukya ki ngasi sanakiba final match ta football lover NONGPOK SEKMAI na sangayumpam FC bu goal ani sunoda thoiki Football lover gi mai pakpagi goal sing adu match ki kunmatoi suba minute ta jersey number 6 MD Chawbana penalty kick ta aduga kuntrataruk suba minute ta jersey number 8 S Rosanna chankipani tournament adugi winner takraba football lovers NONGPOK SEKMAI da trophy ga loinana sel oina lupan lakh amagi mana aduga runners up takraba sangayumpham FC da trophy ga loinana sel oina lupa lising humbudra gi mana piki